खोई थाना सिंह से तलब याम पिक न चाबा ड्यूटी ना खोई तक हेवी होइबा मरम दा ngasi nak ta leba sai ama magi nungai ba wari duty matam da khara nungai thuk sai na chak hi ba wari khara lihat se hai na ni do torok pani oje pangam gonda wari khara ta se khoi yi Manipur leba chingmi tammi yam nung sina na leba adu akhoi tambi ising nau sing na ngamu meiti ngamu nataraga ukabi adu ai na khanbaga ukabi sigi uda ka ba yabra amai to do gabi hai buno hai budam hoisu kumpang rawai adu yaradi mashi khajik tang change tawraga gabi si mangi atopa sim se hai dana aina khradi mayam ngonda paw khra ai khramme school da sop chat taba angang sing su mana aigi satrani police officer mohan ge nataraga IPS ohenge natraga IS ohenge hai basi ma student da ma oja ohbagi bakok ta leitabra tolop nati chau re sokar nati tolop chau na pire natane pangam ado wari do ya mai dini sawne ba ko adu ne nang na training loiba kanda nang na kaino aigi nangi wari do khara hai se hai adudi adu mayam du kak patabni okay natra ni na sauga do ko sema ni na sauga ne du gumba hai de school chatte ba oya sing du sauga ne ba adu hina sigumba nang ngonda nungai ba wari de de ne adu ina ni se adu su oidaba aina khwai digi oidaba hai busi noi mayam gon di tam hanning re aina oidaba shi khara ngawure aina training loraga chahi amagumba ani gumba lei kanda training loraga kaungu mala ai di horal ani ai senior horal ani siga yam chana ba moin aina haibusu adum jabi ba aduna moin ni wonda ainga ngasi di officer sage hadna apen angoba ma longthoga furit angoba ma litlaga officer saraga training loiba kaungu do aisu constable pikraba training loiba da ngai di ba ai isamokna officer saraga moi truck amada la mi pick thanna mi chani chahum muk che are riya plan sida hai tum ka da ino officer sare ina usa lan da lepo haidna ada le balaga ada moi ngon da noi di training tawraga kungai madimi ngamdabi da mayum da loi han nakhre noi di aina thagat chai noi training loi la abni ai no loi pass tora khang abni option hai ba makai shnoi na ilaga la abni aduna hoji training loi ramni na training loi ba kanda ai training loi re yum chat ke hai ba wakhan bu khara thadok naraga isa na sui tara da tora ga thabak to ge da changa abni na department gi officer sing na tra koi gi ithak thangba hai si sing mayam na hai ba se koi ilaga duty phajana tawgani aduga naba jikpa ima ipa natrag ichinau naba aruba hospital da leba taradi achumba mayek seng na haraga suti do haiba anda manasu yadaba leiroi moi ga tano noi namang da ani sidali ani lebani aduna moi ga ta naraga moi na yadar so engonda dum ta na ba yagani haiba kanda moi mayam sa yes sir haidna aduda adu loiba kanda moi di official oina dum ningaba aduda aina duty sa pakanda khajik tang senior oram shek ka sipai dana bayal da chat mine moi kubu angang bakas to dana duty chat le adu aina moi purit put nang da moi won da khanghan ba du khataram ni na khang da ngai gi jacket man silaga long sa ba kar da bayal duty dum to ba kanda jacket ti lo thok ni ba ngasai gi moi won da ina phagi hairaga ai gi officer sabdo
ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯦꯕ ꯑꯩ ꯖꯦꯀꯦꯠ ꯂꯤꯠꯄꯒꯤ ꯃꯔꯝꯗꯨꯅ ꯑꯣꯐꯤꯁꯥꯔ ꯁꯥꯕꯗꯨꯅꯤ ꯑꯗꯨꯅ ꯑꯣꯏꯗꯕꯗ ꯑꯣꯐꯤꯁꯥꯔ ꯁꯥꯕꯁꯤ ꯌꯥꯝ ꯋꯥꯏꯌꯦ ꯃꯁꯤ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯣꯏꯗꯕꯁꯤ ꯍꯥꯏꯔꯔꯣꯏꯁꯦ ꯍꯥꯏꯗꯅ ꯋꯥꯍꯩ ꯈꯔ ꯊꯝꯖꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ